ꯃꯄꯥ ꯃꯆꯥ ꯑꯃ ꯁꯤꯒꯩꯁꯤꯒ ꯒꯦꯝ ꯁꯥꯟꯅꯔꯒ ꯌꯥꯝꯅ ꯑꯦꯟꯖꯣꯏ ꯇꯧꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯖꯥꯒꯤ ꯃꯇꯝꯁꯤ ꯂꯦꯟꯖꯔꯤ ꯍꯟꯗꯛꯀꯤ ꯄꯨꯖꯥꯁꯦ ꯀꯝꯗꯧꯒꯦ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯐꯖꯅ ꯆꯥꯁꯤꯟ ꯊꯛꯆꯤꯜꯂꯒ ꯐꯖꯅ ꯍꯤꯞꯄꯒ ꯇꯨꯝꯃꯒ ꯍꯦꯄꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯔꯨꯔꯤꯕ ꯈꯣꯠꯂꯨꯔꯤꯕ ꯃꯌꯥꯝꯗꯣ ꯂꯩꯔꯨꯔꯤꯕ ꯈꯣꯠꯂꯨꯔꯤꯕ ꯃꯌꯥꯝꯗꯣ ꯄꯥꯝꯃꯨꯔꯛꯑꯦ ꯂꯩꯔꯝꯃꯣꯏ ꯂꯩꯔꯨꯔꯤꯕ ꯃꯣꯜꯗ ꯂꯪꯊꯣꯛꯎꯔꯤꯕ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯝꯃꯨꯔꯦ ꯑꯔꯦꯝꯕꯗ ꯇꯧꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯂꯦꯝꯅꯗꯤ ꯃꯥꯡꯍꯜꯂꯣꯏ ꯅꯣꯡ ꯆꯨꯔꯁꯨ ꯆꯨꯜꯂꯁꯨ ꯆꯣꯠꯅ ꯅꯨꯡꯊꯤꯟꯗꯗꯤ ꯊꯣꯛꯀꯅꯤ ꯑꯩꯗꯤ ꯊꯣꯛꯑꯔꯣꯏ ꯑꯩ ꯉꯝꯖꯔꯔꯣꯏ ꯏꯕꯨꯡꯉꯣ ꯁꯤꯒꯤ ꯗꯤꯟꯗꯥꯁꯦ ꯐꯤꯒ ꯑꯍꯟꯕꯒ ꯁꯦꯠꯂꯒ ꯅꯣꯡ ꯈꯥꯛꯏꯀꯣ ꯃꯌꯥꯝ ꯅꯣꯡ ꯈꯥꯛꯏ ꯑꯗꯨꯒ ꯁꯤꯒꯅ ꯑꯩꯈꯣꯏ ꯏꯆꯥ ꯊꯣꯏꯕꯤ ꯂꯩꯔꯤ ꯃꯥꯁꯨ ꯀꯟꯅ ꯑꯦꯟꯖꯣꯏ ꯇꯧꯔꯤ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯊꯣꯛꯀꯦꯒ ꯍꯥꯏꯈꯤꯗ꯭ꯔꯦ ꯆꯠꯀꯦꯒ ꯍꯥꯏꯈꯤꯗ꯭ꯔꯦ ꯅꯣꯡꯆꯨꯅ ꯗꯤꯟꯗꯥꯁꯦ ꯐꯠꯇ꯭ꯔꯕꯅꯤꯅꯀꯣ ꯇꯜꯂꯦ ꯍꯥꯏꯕ ꯃꯣꯏꯁꯨ ꯃꯣꯏꯐꯥꯎꯗ ꯒꯦꯝ ꯁꯥꯟꯅꯔ ꯂꯩꯇꯨ ꯑꯗꯨꯒ ꯅꯣꯡꯅ ꯑꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝ ꯐꯖꯅ ꯍꯩꯊꯕꯤꯔꯤ खरा हांगे नोंसे को चुगीदोरी नोंसे मम्मी बा मम्मना लेरी हे तौरये अइना हौजी से सिगा पुमसाई सारगा को मैम अइसे जेउ साइ से जेउ नेगी चुंकी मैम से अखोइ इचा थोबिना लाखपदा कावलगा को लोइना खंगदना कावहिबदो अदुगा अइना हौजी सिगा फी लोलीको मैम फजब्रा येंगो सिगी फीजे ngसाइगी लोलगा लेबने अखोइगी लेकाइगी इचे होय मैम अमदी पूजा चनगरेको बोरगी ngasi सिदा थिनदो खोटबो लोय चनगरे मोइदी अदो अखोइदी चटपा याद्रमिना आई फी लोलगा ओइना लेंजरे आइगी टाइम से आइगी मतम से को सि ngakki लोनबा लोयरे मैम फजगद्रा ngakki समाइना लोनबा लोयरे अदुगा खुदांग नाकन अमदी लोनबा हौरे बदु समाइना को नाकन अमदी लोनबा हौरे अदुगा नाकन अम लोन्ड्री नाकन अम समाइ लेरेको मैम असिगी फीजे मैम आइगी ओइदोइने आइगी असिगी सुचिगा पानबगिनिबको मैम लोयरगा जेंहलके कइनो असिगी सुचे सिसिगा पानबने अइना सम मत मांगनिंगदबगी को पूजा सु थोपा फंगद्रबनिना मतम से मांगनिंगदबगी नाखोने वाइ सारिदि सोंदा पूजा दो कोइबा थोपा फंगद्रबनिना मतम दो मांगनिंगदबको अदुदुगी अइना असिसे लोलगा लेबनि मैम चाननिको अदुने कानादे मैम सिजे लोन थोको लोइसलगे अदुगा हयेंग लाइ थादबा चटपा थोपा ngambra jenge kaigumba dinda faragadi थोकतोइने मैम हौजिक से आइगा दागा हिचा थोइबिगा अखोय हुम कनो चली अखोयगी तानिंगी मानतोप चलीबको अखोय हुमजे लाई प्रसादी खुनबा हाइतारे अदुगी चटपको नोंसु फजना चुरेबको ngasiसे बोर नुमिनिको ngasiसे फजना हाइदागरे नोंसे अदो थोगी थोनिंद्रबा जेमुने नोंजे लेइसे सती जानिंद्रबको दो अखोय दासिनाने चसी हाइना तौरा लेरे अदुगादी दुम चथुरसी हाइनाको सही मगी प्रसादी दुम खुलुरा साइना अदुगा ताहा तौरगा थोकलेइने अखोय दाना मनिंगदा लाए अस फी से लै चारैसे तो असिगी सुचे से चले बकोय अदो फी से लैगासे हादि पामुबो वानिदा दिनदाजिदा अखोयना याम चनिंगबदो तारे अदुगासु सही मगी कोइथुजेनको थोकलेइने फीगासे लोय लेखोम तैरा हलकरा खंगदे ngasi तविसे अस खोइ लंबी से चलो असिगनी चलीसे तुबो तारे अंगांगसे तो सी लंबी सिगने कोइ थोइगे जेउ ngahатangdudasune mi mayam ama laksalebako ngahalega mi ma nung targraba maraktasu laksallineba do aduna sum thengdagidana hoji chak chanaramra khangde akhoi chak cha phangdera phangmoidora phangdragana dum koirurani kai da ai samje choli thorei ne bako hoji ha अदो अइना ngасai तुबा फीदो अइगी टॉप तो सिगा लेरे को अइना जिली लगा सले फजौरा अइगी असिगी फी सिगा सुट तबजबने बको अइना फजबम ग खंगदरा नोंमर सिगा मैम ग्यान मिनम ताते फीगजे नाना तौरगा पागनगा इनगदबदो इनद्रेबा सुरु नै खारे चले
ꯇꯥꯁꯜꯂ ꯈꯣꯝꯖꯜꯂꯒꯅꯦ ꯂꯩꯈꯣꯝ ꯇꯣꯠꯈ꯭ꯔꯅꯤ ꯑꯩꯅ ꯑꯗꯨꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯃꯌꯥꯝ ꯑꯗꯨꯝ ꯆꯠꯂꯒꯦ ꯂꯝꯕꯤꯁꯦ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯇꯥꯅꯤꯡ ꯌꯧꯔꯒ ꯑꯗꯨꯝ ꯂꯥꯏ ꯀꯩꯀꯥ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯂꯥꯞꯅ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯆꯠꯂꯦ ꯃꯌꯥꯝ ꯖꯨꯝ ꯃꯥꯡꯉꯝꯗ꯭ꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯀꯣ ꯑꯁꯦꯡꯕ ꯍꯧꯖꯤꯛꯀ ꯊꯣꯛꯂꯛꯏꯁꯦꯀꯣ ꯑꯩꯈꯣꯏ ꯗꯥꯁꯤꯅꯅꯦ ꯆꯧꯁꯤ ꯍꯥꯏꯃꯟꯗꯅꯀꯣ ꯆꯍꯤ ꯑꯃꯒꯤ ꯄꯨꯖꯥ ꯉꯁꯤꯅ ꯂꯣꯏꯔꯦꯗꯅ ꯍꯟꯗꯛꯇꯤ ꯕꯣꯔꯒ ꯕꯣꯂꯤꯒꯁꯨ ꯄꯨꯟꯁꯤꯟꯕꯅꯤꯅꯀോ ꯑꯗꯣ ꯍꯌꯦꯡꯁꯨ ꯃꯇꯝꯗꯣ ꯂꯩꯇ꯭ꯔꯕ ꯑꯗꯣ ꯕꯣꯔꯒ ꯕꯣꯂꯤꯒ ꯄꯨꯜꯂꯝꯗꯕ ꯇꯥꯔꯒꯗꯤ ꯉꯁꯤꯁꯦ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯈꯨꯔꯨꯝꯕ ꯌꯥꯗꯣꯏꯅꯦꯕ ꯍꯌꯦꯡꯁꯦ ꯌꯨꯝꯁꯦꯡꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯂꯥꯏꯕꯛꯁꯦ ꯐꯠꯇꯕ ꯂꯥꯏꯕꯛ ꯍꯥꯏꯗꯣ ꯑꯗꯨ ꯑꯣꯏꯈ꯭ꯔꯦꯕ ꯍꯟꯗꯛꯁꯦ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯝ ꯀꯩꯗꯧꯅꯤꯅꯀꯣ ꯑꯗꯣ ꯂꯥꯏ ꯈꯨꯔꯨꯝꯗꯁꯨ ꯑꯗꯨꯝ ꯀꯣꯏꯔꯨꯒꯦ ꯑꯗꯒꯤ ꯂꯥꯏꯐꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯈꯨꯟ ꯊꯪꯅꯕꯗ ꯀꯩꯅꯣ ꯇꯧꯕꯗꯣ ꯂꯥꯏ ꯂꯥꯠꯄꯗꯣ ꯑꯗꯨ ꯌꯦꯡꯍꯜꯂꯛꯀꯦꯕ ꯂꯥꯞꯅ ꯁꯨꯝ ꯍꯥꯏꯗꯤ ꯀꯔꯝꯕ ꯈꯨꯟꯗ ꯀꯩꯀꯩ ꯂꯥꯏ ꯂꯥꯠꯀꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯏꯗꯣ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯃꯌꯥꯝꯅ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯍꯣꯏ ꯂꯥꯛꯑꯣꯅꯦ ꯑꯩꯈꯣꯏ ꯆꯥꯍꯧ ꯊꯦꯡꯈ꯭ꯔ ꯄꯣꯠꯅꯤ ꯂꯥꯛꯇꯦ ꯍꯧꯖꯤꯛꯇ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏ ꯏꯆꯦ ꯕꯤꯅꯥꯅꯤꯗꯤ ꯑꯣ ꯍꯥꯏ ꯆꯠꯀꯅꯤ ꯆꯠꯂꯣꯏ ꯅꯣꯡ ꯇꯥꯕꯗ ꯂꯥꯛꯅꯤꯡꯗꯕꯅ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯀꯣꯗꯪꯒ ꯂꯥꯛꯏꯅꯤ ꯍꯥ ꯆꯦ ꯑꯩꯈꯣꯏ ꯊꯣꯏ ꯃꯃꯥꯡ ꯆꯥꯎꯒꯦ ꯇꯥꯏ ꯂꯩꯔꯕꯅꯤꯁꯦ ꯉꯁꯤ ꯆꯥꯎꯍꯜꯂꯕꯅꯤ ꯀꯥꯏꯅ ꯂꯩꯔꯦ ꯎꯅꯔꯦ ꯂꯥꯎ ꯅꯪ ꯀꯩ ꯅꯨꯃꯤꯠ ꯂꯥꯛꯏꯕ ꯉꯁꯤ ꯂꯥꯛꯏꯔꯣ ꯑꯣ ꯆꯠꯀꯅꯤꯒ ꯆꯠꯂꯣꯏꯒ ꯅꯣꯡ ꯆꯨꯕꯗꯨꯒ ꯇꯟꯕꯅ ꯈꯪꯕ꯭ꯔꯥ ꯑꯩꯁ ꯆꯥꯍꯧ ꯊꯦꯡꯕꯤꯅꯤ ꯑꯩꯁꯦ 이거 삼지봉 소리 땀져라 라이네 삼지봉 소리 잘라가 안 레이리냐 봐 아들기디 마나 에피가 제일 나 쪼쪼쪼쪼 돌게 일러가 라이네 어 눈치 와이 잡아 인바 기득기만 주의를 안 하지. 인바 누가 되다 쇼 들어서 짜우 봐 내기 그는 그 떠우 봐 하이 더 일러 라이네 그거 중요해 ai hayeng đi lại khối bây giờ đi bàn thôi đi mà hayeng mua gì hayeng mua bàn thôi đi hayeng khối bây giờ đi hayeng kim chinh nó khối kia ai lại bốc phở ra vậy nè hayeng cho lu tả đi đâu xin nào khối nhá hả han mà đây cái gì chiêu này nè cái gì cái này nữa theo đâu à mayam sak sabagi la i hojise ha premi jaw oi no bai ni gina han ke no do maji na hogal laga saman gina hogal laga thogi ba do comment si ba ja de ne hadi kan do offline ne number second number 양강기 좀 해봐. ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕꯒꯤ ꯆꯪꯅꯔꯤꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯈꯨꯂꯥꯡ ꯑꯃ ꯇꯧꯋꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏꯁꯦ ꯑꯗꯣ ꯕꯣꯔ ꯅꯨꯃꯤꯠꯅꯤꯅ ꯃꯤꯁꯨ ꯌꯥꯝꯃꯦꯕꯀꯣ ꯅꯣꯡ ꯆꯨꯔꯁꯨ ꯆꯨꯅ ꯃꯤ ꯌꯥꯝꯃꯦ ꯑꯩꯁꯨ ꯆꯠꯀꯅꯤ ꯈꯪꯗꯕꯤꯗ ꯑꯗꯨꯝ ꯏꯃꯥꯅ ꯄ꯭ꯔꯁꯥꯗꯤ ꯐꯪꯉ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯧꯕꯒꯤ ꯃꯑꯣꯡꯗ ꯑꯩꯁꯨ ꯆꯥꯕꯗꯣ ꯐꯪꯉꯦꯕꯀꯣ ꯑꯗꯣ ꯆꯥꯕꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯅꯔꯤ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯇꯤꯞꯇꯅꯦꯕ ꯑꯩꯅ ꯆꯥꯕ ꯐꯪꯍꯧꯔꯤꯁꯦ ꯑꯩꯗꯤ ꯁꯦꯀꯦꯟ ꯇꯤꯞꯇ ꯑꯣꯏꯅ ꯆꯥꯒꯦꯅꯀꯣ ꯇꯧꯕꯅꯦ ꯏꯀꯥꯏꯅꯅꯦ ꯑꯗꯨꯒ ꯑꯗꯨꯝ ꯐꯥꯔꯁ ꯇꯤꯞꯇꯩ ꯑꯗꯨꯝ ꯆꯥꯕ ꯐꯪꯉꯦ
真的是我帮爱好嘞， ကိုကြိုးဆိုင်ကမှာ 空的要让， လောက်ဟဲ့ဘူးလား 空的还太有点。 မရှိတဲ့ပူဇာလွိုင်းတဲ့ဟန်တဲ့ပူဇာဆောင်ဒီနငိုက်တဲ့ဟုတ်တာပူဇာဆောင်တဲ့ညဟလာဒရာ ငါတင်ကြငါလည်းတော့ဟလာနေတော့ 会家走到黄州了，他的米是比单的，做的妈妈都不家地的呐，他的你每年还给洗楼哎，等得到了。방어래 내 저기 cái chuyện đấy vậy 아예 엄마 이거 봤대. 그 파래 그 주가이 되게 돌아게 그 중가이 돼 파리 중가이 돼 일라 가오 보 가오래 apa kali kali kita ada benda sahur haji ya ai so nen thai thai no akhoi da mẹ mà này khơi nó gạt lên mẹ mấy cái mà cái quảng mà này ai ni hele do akhoi ji se manda sa ba lo jan thok le heng la ngan sa tho ha ma sa ba tholak pa kai do sin asing ba mi ai sin sao này là cái ta này cái là ga upai di le te cái dang yan tra chưa bao giờ ado gari à bên này ado hojik to amu kai kai no khang de koi ru ki ge koi thai ru ki ge ne ka ro aduga mayam ai huji khoi gi taning gi lai sang se jenga lake ko ima durga se dum ha phela ma gi jum taro ga jenga lake do ai nga sa jenga laka da do ai do khara thengna chak charam dai da thung re ba ko sak chalo ye na lei bani na ko adu dum nai jenga la pa ngam dre duga puja durga puja bornimit ki kai kai tau hi ba khot ki ba thauram ama ma du su ai am bo u lo ba ngam dre la sang su chang ba su ya da bani na ina su bit to lei ta ba ko ngan na jat ka da ba do adu du gi ꯉꯁꯥꯏꯗꯒꯤ ꯑꯩ ꯀꯔꯤꯝ ꯌꯦꯡꯍꯟꯗ꯭ꯔꯦꯗ ꯍꯧꯖꯤꯛ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯏꯃꯥ ꯗꯨꯔꯒꯥꯒꯤ ꯃꯨꯔꯇꯤꯗꯣ ꯁꯤꯒ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯗꯨꯕꯨ ꯂꯥꯞꯅꯗꯒꯤ ꯑꯗꯨꯝ ꯊꯃꯣꯏꯗ ꯈꯨꯔꯨꯝꯖꯔꯦ ꯍꯥꯏꯇꯥꯔꯦ ꯂꯥꯏꯁꯪꯗ ꯆꯪꯉꯒꯗꯤ ꯈꯨꯔꯨꯝꯕꯗꯣ ꯐꯪꯗ꯭ꯔꯕꯅꯤꯅꯀꯣ ꯑꯗꯣ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯩꯈꯣꯏꯒꯤ ꯀꯨꯝꯊꯐꯝꯅꯦꯕꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯗꯨꯀꯥꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯅꯤꯡꯗ ꯃꯤ ꯂꯩ ꯃꯤꯅ ꯉꯥꯎꯒꯅꯤ ꯍꯥꯏꯅꯤ ꯃꯥꯏꯕꯤ ꯂꯥꯏ ꯇꯣꯡꯒꯜꯂꯦ ꯇꯧꯏ ꯂꯥꯏ Nghe thấy không? Không được rồi. Mày am khơi xe hồi chính đô la cái lại gì bố chính đô la cái quay bên đâm lạc bên này đâu khơi xí đó khơi cái chính đô la cái thùng khung xí đó photo khăn nằm đôi này xí đó có photo khăn shoot tàu ghé đây cái đi view đây yung này phát ra view đây cũng phát ra tàu bên này khơi xóm na cái đó khơi tàn đâm là cái khơi tàn đâm là cái này bố khơi khuyên này bố được cái nó hay là cái xuống đây cái lại nhiều khơi lại được có xa đấy lúc xa chứ cái đâu đấy nụ ya đấy rồi nè Mà con này cả đồ cáp xí bà đồ phát ra mày đồ ngay xí đồ khơi xe puja xe coi yu hay đi ima cái prasadi xe phang ngoài nào khơi tầm mama đấy bà co adum lae ado laga prasadi chare lai bok su phare ahan ba sabada chaw phangau re aduga khoi ji bibi gaw da su chaluni chingdola kai da su koi ru akano da su chingdola kai da jung hak dum chalu re sai na ko da khoi ji photo shoot tau gi ge na kai hai ni no mi ai uji tum ninge sa sa thak jala mina ha sa sa thak jala mina tum ni ngai ba abungon na jumda lehe boko ma jum chaning de ma sanda thu ke na smai nam ta kabul ai isa ga dam do ka se di ka na che kapi mayam hojingna koi dak bani se taring dagi loiraga chingdol lakai da mulai ni ko chingdol lakai da ga koi rusena ko lungthin na nong chu bani thokpa ngam ba yai ngam da ba jai do hojik dum chalurasi haina ko adu dagi lae sa se bi ya ko ina kunsi jaba mai dei lon ku kam jani sin hawai yam jam yaw na mating pan janing lagi
ꯕꯥꯔꯣꯒꯤ ꯄꯨꯖꯥ ꯂꯣꯏꯈꯤꯕꯒꯤꯀꯣ ꯀꯨꯞꯁꯜꯂꯒ ꯊꯝꯃꯦꯕ ꯐꯤꯅ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯦ ꯑꯗꯣ ꯏꯃꯥꯗꯤ ꯎꯔꯛꯄꯗꯣ ꯉꯝꯗ꯭ꯔꯦꯕꯀꯣ ꯐꯪꯉꯛꯇ꯭रे ꯑꯗꯣ ꯏꯆꯥꯊꯣꯏꯕꯤ ꯗꯥꯟꯁ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯅ ꯌꯥꯝ ꯍꯪꯉꯛꯑꯦꯕꯀோ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯁꯦ ꯍꯜꯂꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯤꯅ ꯀꯩꯅꯣꯗ ꯆꯠꯂꯤꯅꯦ ꯀꯩꯕ ꯕꯤꯕꯤꯒꯥꯎꯗ ꯆꯠꯂꯤꯅꯦꯕꯀோ ꯕꯤꯕꯤꯒꯥꯎꯗ ꯆꯠꯂꯦ ꯑꯩꯈꯣꯏꯁꯦ ꯕꯤꯕꯤꯒꯥꯎꯒꯤ ꯂꯥꯏꯁꯪꯗꯨ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯕꯒꯤꯀꯣ ꯑꯁꯤꯗ ꯂꯩꯔꯦ ꯕꯤꯕꯤꯒꯥꯎꯒꯤ ꯂꯥꯏꯁꯪꯗꯣ ꯑꯁꯤꯁꯨ ꯂꯥꯏꯗꯣ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯝꯃꯦ ꯃꯇꯝꯁꯦ ꯂꯥꯏꯒꯤ ꯄꯨꯖꯥ ꯂꯣꯏꯔꯒ ꯂꯥꯏ ꯈꯨꯝꯖꯤꯜꯂ ꯊꯝꯕ ꯃꯇꯝꯅꯦꯕꯀꯣ ꯑꯁꯤꯅ ꯕꯤꯕꯤꯒꯥꯎꯅꯤ ꯃꯌꯥꯝꯀꯣ ꯕꯤꯕꯤꯒꯥꯎꯒꯤ ꯈꯨꯟꯗꯨꯅꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯂꯥꯛꯑꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯈꯥ ꯇꯥꯕꯁꯦ ꯑꯩ ꯅꯨꯡꯗꯥꯡꯁꯦ ꯀꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀꯣꯏꯗꯕ ꯌꯥꯏ ꯑꯩ ꯀꯟꯐꯥꯔꯝ ꯂꯩꯇ꯭ꯔꯤꯕꯀꯣ ꯀꯩꯅꯣ ꯑꯩ ꯇꯤꯟꯗꯥꯁꯤ ꯌꯥꯝ ꯐꯠꯇꯕꯅꯤꯅꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯥꯊꯣꯏꯕꯤꯒ ꯑꯩꯈꯣꯏ ꯗꯥꯒꯕꯨꯗꯤ ꯀꯣꯏꯒꯅꯤ ꯑꯗꯣ ꯉꯁꯤꯒꯤꯁꯤꯗꯤ ꯑꯩ ꯉꯁꯤ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯑꯒꯦꯕꯀꯣ ꯑꯗꯨꯒ ꯃꯊꯪ ꯉꯁꯤ ꯅꯨꯡꯗꯥꯡ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯗꯥ ꯍꯣꯏ ꯀꯣꯏꯕ ꯈꯪꯗꯦ ꯑꯩ ꯀꯣꯏꯕ ꯈꯪꯗꯦ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯌꯦꯡ ꯑꯣꯏꯅ ꯊꯥꯒꯠꯆꯔꯛꯑꯒꯦ ꯑꯗꯣ ꯉꯁꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯒ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯁꯤ ꯇꯥꯇꯥ ꯕꯥꯏ ꯕꯥꯏ